Prime Review presenting White Out. White Out hariba movie sina aikoi duning libasi. Dr. Ramana Altaltika hariba Pitribi saru usita Diamond Man of Funky. Diamond Man sing a cinema moibana. Mahangna Mahamasu Tadok to the Mayum Haning Kide. Adabu Dr. Sina, Mayum Tamna Hanbang and Kivra Natraga. Ngam the Brahibasi, Film Si, Jaminer Community. White Out hariba movie sina horror Koida. Ing so 1957 matamasi okoi duhalei matamasida Russia ge cargo plane amabu Altaltika hariba saru asigi kha thangba nakal asomda paidu laklami hariba cargo plane asig manungda box ahumbu pudu laklami amusu box ahum asu senaba Russia ge security ahum amsu jarami makoi lesu aeroplane se paidu lako matamasida pilot aniyam ne aeroplane se paidu laklami adudigi pilot amana cockpit asig manung dagi tholaktuna makhoi gi aeroplane asida tongdu lakliba security ahum asibu hale gaiduna nongmai na kaba matam astadi makhoi mase nongmai kapnarami masina maram moibana cargo plane asi tongliba miyo sing asi loina sirdura makhoi gi yamna sawraba cargo plane asidi Altaltika gi makha thangma saru se tasanduna pokhai khirami sinasi change tawraga mu ngasi dagina chai kharagi matungi sinamo ikhoi du lei matam asada USA gi team kya amana Altaltika gi makha thangba saru asida research tawnabagi game ama sadu lerami hariba game asida scientist natana atoba misam kya mana research tawnu lerami miyo sing asig marakta Kerry ko nupi amsu yawrami Kerry hariba nupi sisu scientist amani mahangna maham asil leriba sisu mahaksu research tawba laklebani madudeyum Kerry na makhoi gi lakminaba doctor amagi marakta laklami aduba Kerry na doctor asig marakta jawro matung asidadi Dr. Asinam Kerry the Sum Nairami. Hogji Equin Ladiva Altaltika gi Bakatang Basaru Sida. Numi Humni Matunda, Yamna Kalaba, Ungi Nonglay Luxidamala Alagani. Nonglay Luxidasina Lakibatarabadi. Maham Sidayam Englagani Harami. Amoksu Dr. Asina, Kerry the Sum Nairami. Hogji Equin Lady Muhammad Sida, Untakra Matunda. Tatarukti Numi talked with the Mamdunadum Leragadum Harami. Adidin Kerina, Dr. Asida Sum Nairami. Aikoi gi lakminaba pilot aduna aikoi lady maham asidagi mahangna koithokpa chalubada asiba miyo be hakcha ama lehowi hairiba asiba hakcha aduba aikoi ni yengluse hairei hairami masina maram moibana doctor amadi pilot makoi hong galorena asiba hakcha tanu leriba maham asitan laklami makoi humna maham asi yor matung asidadi asiba miyo be hakcha ama lerami hairiba hakcha asibu kerin uba matam astadi kerin loina khangduna makoi gi lakminariba Pilot amadi doctor sida sum nairami Muhammad sin siribunu pa sida scientist amani maha kai galunana ngasi digina chai amagi mamangda research tawnu laklibani adubu mahangna Muhammad sin siram libasi mato karma siribunu maki masa asidi safety uba pasai chomata yawde harami masig matungda makhoi homna asi wakchang asibudi makhoi ke amasida pudu laklami amuksu doctor asina scientist asigi asi wakchang asibu mato karma sirinoina yengma matam astadi Mahang loina khangduna Kerry the Sum Nairami. Scientists asina siribasi kanagum miyo bana singjang na janduna hatpani. Amuksu mahang sum Nairami. Maki makong asi yengune. Kanagum miyo bana maki makong asisu. Lentatuna mo fosilipsi yengu Hairami. Adidum Kerry na Dr. Asida Sum Nairami. Aina maham asi laiduna. Aiga hana tabak tawminarama scientists asibu. Kanana halibuno haibasi aina research tawu pami Hairami. Adugong sumahang sum Nairami. Aikoi na hujit leri Muhammad study numi humni gi matungda yamna kallaba ungi nonglenu sila kadawre aikoi na mataw karamna Muhammad sida research tawgani hairami Kerry gi wise star matunga sida mu doctor asina Kerry da sum hairami nangna karingumba Muhammad sida asum leiba tarbadi aikoi Muhammad sida gi aeroplane asi numi humni gi matungda paikhargani aeroplane si paidun chakhiba tarbadi nangdi mataw karamna Muhammad sida tha taruk chumna lehogani hairami Amuksu Dr. Asina, scientist Kerry the Sum Nairami. Adu oiba tarbadi, nangana tabak tawminaramba scientist asigi asi wakchang asibu. Aikoi gi aeroplane staff chanduna US da pudrun chalasi. Masing matungda asi wakchang asibu. FBI da piduna investigation tawlasi hairami. Matam asidam Kerry ne loina khamangalami. Mahakana tabak tawminaraba scientist asina siribasi. Makhoi leri Muhammad stegi yamna lapa Muhammada. Atoba scientist ani galona Tijan Kosan duna tabak tawribani masina maram moibana makhoi gi lakminaba atoba scientist sing du hanglage haiduna
ꯃꯈꯣꯏꯒꯤ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯏꯟꯇꯤꯁꯠꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯁꯥꯏꯟꯇꯤꯁꯠ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯅ ꯁꯤꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯈꯪꯅꯤꯡꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯀꯦꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤꯅ ꯁꯥꯏꯟꯇꯤꯁꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯒ ꯍꯥꯏꯗꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯗꯣꯛꯇꯔ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯥꯏꯟꯇꯤꯁꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯠꯀꯅꯨ꯫ ꯍꯧꯖꯤꯛ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯜꯂꯕ ꯎꯟꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯇꯣꯔꯦ, ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯤꯅ ꯑꯃꯨꯛ ꯗꯣꯛꯇꯔ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ꯫ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯒ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯨꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯍꯪꯂꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤ ꯑꯃꯗꯤ ꯄꯥꯏꯂꯣꯠ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯃꯈꯣꯏ ꯂꯩꯔꯤꯕ ꯀꯦꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯥꯏꯟꯇꯤꯁꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯜꯂꯕ ꯎꯟꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤꯅ ꯁꯥꯏꯟꯇꯤꯁꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯦꯔꯤꯅ ꯑꯃꯨꯛ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯡꯅ ꯖꯥꯜꯂꯝꯗꯨꯅ ꯁꯤꯗꯣꯏꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯦꯔꯤꯅ ꯍꯥꯏꯔꯤꯕ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯍꯥꯏꯅ ꯇꯧꯕꯁꯨ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯀꯦꯔꯤꯒꯤ ꯃꯅꯤꯡꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯟꯕ ꯅꯨꯄꯥ ꯑꯃꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯀꯦꯔꯤ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯤꯅꯗꯤ ꯃꯁꯥ ꯍꯤꯡꯖꯅꯕꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯦꯔꯤꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯀꯦꯝ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯤꯒꯤ ꯈꯨꯠꯁꯥ ꯑꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯈꯨꯠꯁꯥ ꯑꯅꯤ ꯑꯃꯗꯤ ꯎꯟ ꯑꯁꯤꯅ ꯂꯣꯏꯅ ꯅꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯀꯦꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯋꯥꯟꯊꯔꯕ ꯃꯁꯥ ꯑꯁꯤ ꯎꯗꯤ ꯐꯃꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯅ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯀꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯀꯦꯔꯤꯅ ꯗꯣꯛꯇꯔ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯁꯥꯏꯟꯇꯤꯁꯠ ꯑꯗꯨꯒ ꯎꯅꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯟꯇꯤꯁꯠ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯤꯡꯖꯪꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤ ꯌꯥꯝꯅ ꯊꯨꯅ ꯁꯥꯏꯟꯇꯤꯁꯠꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯠꯇꯨꯅ ꯑꯩꯕꯨ ꯍꯥꯠꯂꯛꯀꯦ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯌꯦꯡꯂꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤ ꯑꯃꯗꯤ ꯄꯥꯏꯂꯣꯠ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯁꯤꯗꯨꯅ ꯂꯩꯍꯧꯔꯤꯕ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯁꯥꯏꯟꯇꯤꯁꯠꯀꯤ ꯃꯁꯥ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯦꯔꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯇꯝꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯕꯨ ꯍꯥꯠꯄ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯗꯨꯝ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯃꯤꯡ ꯔꯣꯕꯥꯔꯠ ꯀꯧꯏ, ꯑꯩꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯜꯇꯥꯔꯇꯤꯀꯥ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯁꯤꯔꯛꯂꯤꯕꯁꯤ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯅ ꯁꯤꯔꯤꯕꯁꯤꯅ ꯑꯅꯤꯁꯨꯕꯅꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯁꯤꯔꯤꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛꯇ ꯈꯪꯍꯟꯅꯤꯡꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯤꯑꯣꯏ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯁꯤ UN ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯌꯥꯝꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯁꯤꯔꯤꯕꯁꯤꯡ ꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯊꯨꯅ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯨꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯏꯟꯇꯤꯁꯠ ꯑꯍꯨꯝ ꯑꯁꯤꯅ ꯔꯤꯁꯔꯆ ꯇꯧꯈꯤꯕ ꯂꯥꯛꯈꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤꯅ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯔꯤꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯔꯤꯁꯔꯆ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯤꯅ ꯑꯃꯨꯛ ꯔꯣꯕꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯂꯨꯔꯕ ꯀꯣꯝ ꯑꯃ ꯇꯧꯊꯣꯛꯇꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯎꯟ ꯃꯌꯥꯝ ꯇꯥꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯎꯟꯅ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯦꯔꯤꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯣꯔꯛꯇꯨꯅ ꯃꯍꯥꯛꯇꯤ ꯎꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯗꯣꯛꯇꯔ ꯃꯈꯣꯏꯅꯤꯅꯁꯨ ꯀꯦꯔꯤꯅ ꯇꯥꯈꯤꯕ ꯃꯐꯝ ꯑꯁꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯅꯨꯡ ꯑꯁꯤ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯊꯣꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ
ꯍꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ 1957ꯒꯤ ꯃꯇꯝꯗ ꯔꯨꯁꯤꯌꯥꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯃ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯣꯈꯥꯏꯈꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤ ꯇꯦꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯆꯨꯞꯄ ꯎꯟ ꯇꯥꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯂꯣꯛ ꯇꯧꯁꯨꯅ ꯂꯩꯕ ꯕꯣꯛꯁ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯦꯔꯤꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯔꯣꯕꯥꯔꯠꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯣꯛꯁ ꯑꯁꯤ ꯊꯨꯒꯥꯏꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯥꯏꯟꯇꯤꯁ ꯑꯍꯨꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯕ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯪ ꯁꯥꯏꯟꯇꯤꯁ ꯑꯁꯤꯅ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯒꯤꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯔꯦꯗꯤꯑꯣꯗ ꯁꯥꯏꯟꯇꯤꯁ ꯑꯍꯨꯝ ꯑꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯇꯥꯈꯤ ꯍꯥꯏꯔꯤꯕ ꯕꯣꯛꯁ ꯑꯁꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩ ꯑꯍꯨꯝ ꯑꯁꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯒ ꯌꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯕꯥꯔꯠꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯪ ꯈꯟꯊꯗꯨꯅ ꯀꯦꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ 1957ꯒꯤ ꯃꯇꯝ ꯑꯗꯨꯗ US ꯑꯃꯗꯤ ꯔꯨꯁꯤꯌꯥꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯜꯂꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯃꯈꯜ ꯃꯈꯜꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯀꯌꯥ ꯑꯃꯁꯨ ꯊꯥꯗꯈꯤ ꯇꯁꯦꯡꯕꯗꯤ ꯔꯨꯁꯤꯌꯥꯒꯤ ꯀꯥꯔꯒꯣ ꯄ꯭ꯂꯦꯟꯅ ꯄꯣꯔꯛꯈꯤꯕꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯃꯥꯜꯂꯤ ꯇꯁꯦꯡꯕꯗꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯁꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯍꯧꯖꯤꯛ ꯐꯠꯇ ꯅꯨꯡꯗꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯆꯪꯂꯛꯈꯤꯕ ꯃꯈꯨꯜ ꯑꯁꯤꯗꯤ ꯎꯟ ꯃꯌꯥꯝ ꯑꯃ ꯇꯥꯁꯜꯂꯛꯇꯨꯅ ꯃꯈꯨꯜ ꯑꯁꯤ ꯂꯣꯏꯅ ꯐꯨꯟꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯃꯨꯛꯁꯨ ꯀꯦꯔꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯎꯟꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯏꯪꯁꯜꯂꯛꯂꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯔꯣꯕꯥꯔꯠꯅ ꯀꯦꯔꯤ ꯑꯃꯗꯤ ꯄꯥꯏꯂꯣꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯃꯥꯔꯖꯦꯟꯁꯤ ꯊꯣꯡ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕꯒꯤ ꯃꯁꯥꯒꯤ ꯕꯣꯝ ꯌꯥꯎꯖꯕꯅꯤ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯊꯣꯛꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯂꯣꯠ ꯑꯁꯤꯅ ꯑꯃꯨꯛ ꯔꯣꯕꯥꯔꯠꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯍꯣꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯕꯣꯝ ꯑꯁꯤ ꯁꯣꯏꯅ ꯄꯣꯈꯥꯏꯒꯅꯤ ꯑꯗꯨꯕꯨ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯔ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯛꯄꯒꯤ ꯂꯝꯕꯤ ꯐꯪꯗꯕꯤꯗ ꯊꯣꯡ ꯑꯁꯤꯕꯨ ꯎꯟꯁꯤꯡ ꯑꯁꯤꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯅ ꯑꯃꯨꯛ ꯀꯦꯔꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯍꯧꯖꯤꯛ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯂꯩꯔꯤꯕ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯩꯈꯣꯏꯅ ꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯔꯣꯕꯥꯔꯠꯅ ꯊꯣꯡ ꯑꯁꯤ ꯂꯩꯔꯤꯕ ꯕꯣꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯣꯈꯥꯏꯍꯜꯂꯝꯃꯤ ꯕꯣꯝꯁꯤꯡ ꯑꯁꯤ ꯄꯣꯈꯥꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯐꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯒꯥꯔꯤ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯃꯈꯣꯏ ꯀꯦꯝ ꯑꯁꯤ ꯌꯧꯅꯕ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯀꯦꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯀꯦꯔꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯃꯈꯣꯏ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯔꯤꯁꯔꯆ ꯇꯧꯔꯤꯕꯁꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯊꯣꯛꯀꯗꯧꯔꯦ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯟꯅꯕꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯊꯥꯔꯛꯂꯣ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯤꯡꯂꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯪ ꯀꯦꯔꯤꯅ ꯃꯦꯅꯦꯖꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯅꯤꯡꯗ꯭ꯔꯤ ꯀꯔꯤꯒꯤ ꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯑꯩꯒ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯕ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯄꯨꯡ 20 ꯐꯥꯗ꯭ꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯔꯤꯁꯔꯆ ꯇꯧꯈꯤꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯏꯟꯇꯤꯁ ꯑꯁꯤꯕꯨ ꯍꯥꯠꯄ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔ ꯑꯁꯤꯅꯗꯤ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯟꯒꯗꯧꯔꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨ ꯑꯏꯪꯕ ꯎꯟꯅ ꯅꯞꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯈꯨꯠꯁꯥ ꯑꯅꯤꯗꯨ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯈꯨꯠꯁꯥ ꯑꯅꯤꯗꯨ ꯈꯜꯂꯒ ꯗꯣꯛꯇꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯦꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯩ ꯗꯣꯛꯇꯔ ꯑꯁꯤꯅ ꯀꯦꯔꯤꯒꯤ ꯃꯈꯨꯜ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯔꯤꯒꯤ ꯈꯨꯠꯁꯥ ꯑꯅꯤꯁꯤꯗꯤ ꯎꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯣꯏꯅ ꯁꯣꯛꯆꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯣꯛꯇꯔ ꯑꯁꯤꯅ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯈꯨꯠꯁꯥ ꯑꯅꯤꯁꯤ ꯑꯩꯅ ꯀꯛꯊꯠꯇꯕ ꯇꯥꯔꯕꯗꯤ ꯈꯨꯠꯁꯥ ꯑꯅꯤꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯅꯁꯥ ꯄꯨꯝꯅꯃꯛꯇ ꯏꯟꯐꯦꯛꯁꯟ ꯊꯣꯔꯛꯂꯒꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯈꯨꯠꯁꯥ ꯑꯅꯤꯁꯤ ꯀꯛꯊꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯗꯣꯛꯇꯔ ꯑꯁꯤ ꯋꯥ ꯑꯁꯤ ꯇꯥꯔ ꯃꯇꯨꯡ ꯑꯁꯤꯗ ꯀꯦꯔꯤꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯣꯏ ꯑꯩꯒꯤ ꯈꯨꯠꯁꯥ ꯑꯅꯤꯁꯤꯕꯨ ꯀꯛꯊꯠꯂꯁꯤ ꯍꯥꯏꯔꯝꯃꯤ
ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯁꯤꯗ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯗꯨꯅ ꯀꯦꯔꯤꯒꯤ ꯎꯟꯅ ꯁꯣꯛꯆꯜꯂꯕ ꯈꯨꯠꯁꯥ ꯑꯅꯤꯁꯤꯕꯨꯗꯤ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯔꯣꯕꯥꯔꯠ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯤꯅꯗꯤ ꯔꯣꯕꯥꯔꯠꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯝꯇ ꯀꯧꯔꯛꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯕꯥꯔꯠꯅ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯦꯔꯤ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒ ꯋꯥꯔꯤ ꯏꯁꯥꯟ ꯁꯥꯟꯅꯗ꯭ꯔꯤꯕꯁꯤ?" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯤꯅ ꯔꯣꯕꯥꯔꯠꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯤꯑꯣꯏ ꯑꯃꯗ ꯊꯥꯖꯗ꯭ꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯀꯦꯔꯤꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯂꯨꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯜꯇꯥꯔꯇꯤꯀꯥꯒꯤ ꯃꯐꯝ ꯑꯁꯤꯗ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯀꯦꯔꯤꯒꯤ ꯐꯣꯟ ꯑꯁꯤꯗ ꯁꯤꯈ꯭ꯔꯕ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯍꯤꯡꯗꯨ ꯂꯩꯍꯧꯕ ꯁꯥꯏꯟꯇꯤꯁ ꯑꯁꯤꯅ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤ ꯑꯃꯗꯤ ꯔꯣꯕꯥꯔꯠꯀꯤ ꯇꯤꯝ ꯑꯁꯤꯅ ꯁꯥꯏꯟꯇꯤꯁ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯏꯟꯇꯤꯁ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯗꯒꯤꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯦꯇ꯭ꯔꯣꯏꯗꯀꯤ ꯃꯔꯝꯗ ꯔꯤꯁꯔꯆ ꯇꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯜꯂꯒ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ꯫ 1957ꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯄꯣꯈꯥꯏꯈꯤꯕ ꯔꯨꯁꯤꯌꯥꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯑꯣꯏꯔꯝꯃꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯥꯏꯟꯇꯤꯁ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯕꯣꯛꯁ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯅꯤꯁꯇꯔ ꯃꯌꯥꯝ ꯂꯩꯔꯝꯃꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯏꯟꯇꯤꯁ ꯑꯁꯤꯅ ꯀꯦꯔꯤꯒꯤ ꯇꯤꯝ ꯑꯁꯤꯗ ꯋꯥꯔꯤ ꯈꯔꯕꯨ ꯍꯥꯏꯔꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯀꯦꯔꯤ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯁꯤ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯥꯏꯟꯇꯤꯁ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯗꯨꯅ ꯀꯦꯔꯤꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯤꯅ ꯑꯃꯨꯛ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯍꯥꯏꯈꯣ" ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯀꯦꯔꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯀꯦꯔꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯥꯏꯟꯇꯤꯁ ꯑꯁꯤꯕꯨꯗꯤ ꯑꯃꯨꯛ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤꯅ ꯀꯟꯅ ꯆꯦꯟꯊꯣꯛꯇꯨꯅ ꯕꯦꯔꯆꯥꯜ ꯑꯃ ꯄꯥꯏꯗꯨꯅ ꯁꯥꯏꯟꯇꯤꯁꯄꯨ ꯍꯥꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯐꯥꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯀꯦꯔꯤ ꯑꯃꯗꯤ ꯔꯣꯕꯥꯔꯠꯅ ꯃꯈꯣꯏꯅ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯃꯤꯡ ꯍꯦꯗꯟ ꯀꯧꯏ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯍꯥꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯇꯨꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯑꯦꯟꯒꯤ ꯃꯐꯝ ꯑꯗꯨꯗ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯦꯗꯟꯅ ꯀꯦꯔꯤ ꯑꯃꯗꯤ ꯔꯣꯕꯥꯔꯠꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯔꯦꯗꯤꯑꯣꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯁꯥꯏꯟꯇꯤꯁ ꯀꯌꯥ ꯑꯃꯗ ꯍꯥꯠꯇꯣꯛꯂꯒ ꯑꯩꯅ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯀꯅꯤꯁꯇꯔ 5-6ꯄꯨꯗꯤ ꯄꯣꯔꯛꯇꯨꯅ ꯑꯩꯒꯤ ꯀꯥꯗ ꯍꯧꯖꯤꯛꯐꯥꯎ ꯊꯝꯃꯤ" ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯦꯅꯦꯖꯔ ꯂꯥꯛꯇꯨꯅ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯅꯤꯠ 15ꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ꯫ ꯀꯦꯔꯤ, ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯇꯧꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯅꯦꯖꯔ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗ ꯀꯦꯔꯤꯅ ꯍꯦꯗꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯅꯤꯁꯇꯔꯁꯤꯡ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯤꯁꯇꯔ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯦꯔꯤꯅ ꯍꯦꯗꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯦꯗꯟ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯦꯔꯤꯅ ꯑꯇꯣꯞꯄ ꯀꯥ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯄꯥꯏꯂꯣꯠ ꯑꯁꯤꯗꯤ ꯍꯦꯗꯟꯅ ꯊꯥꯡꯒ ꯊꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯔꯣꯕꯥꯔꯠ ꯑꯁꯤ ꯀꯦꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯦꯔꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯔꯣꯕꯥꯔꯠꯇ ꯇꯝꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯍꯥꯟꯅ ꯅꯪ ꯑꯁꯤ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯅꯠꯇ꯭ꯔ ꯄꯥꯏꯂꯣꯠ ꯑꯁꯤꯗ ꯊꯥꯡꯒ ꯊꯤꯜꯂꯤꯕꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯅꯗꯤ ꯀꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯄꯥꯏꯂꯣꯠ ꯁꯣꯛꯂꯤꯕꯁꯤꯕꯨ ꯂꯥꯌꯦꯡꯅꯕꯒꯤ ꯗꯣꯛꯇꯔꯕꯨ ꯀꯧꯕ ꯆꯠꯂꯨꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯁꯤ ꯂꯥꯛꯇꯨꯅ ꯄꯥꯏꯂꯣꯠ ꯑꯁꯤ ꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯀꯦꯔꯤꯒꯤ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯇꯦꯛ ꯑꯣꯐ ꯇꯧꯗꯣꯔꯦ꯫ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯔꯤꯒꯤ ꯇꯤꯝ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯁꯤꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯦꯔꯤꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯆꯥꯒꯤ ꯁꯣ ꯑꯁꯤꯕꯨꯗꯤ ꯍꯦꯗꯟꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯦꯔꯤꯒꯤ ꯇꯤꯝ ꯑꯁꯤꯅ ꯍꯦꯗꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯜꯂꯕ ꯎꯟꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ
हेदरना केरी असिबु हालगा हाइना तौरलमी अदुबु केरीनदि हेदर असिबु अटैक तौदुना हेदर असिदि महम असिदा कन्ना पाइथोक्तुना महाक्ति महम असिदा सिखिरमी मसिगि मतुंगदा रोबाट अमदि केरीना हेदरना लेरिबा का असि चंगलको मतम असिदि हेदरना लोसन थमलिबा कनिष्ठ बोतल सिंग असि फंगलमी अदुदि केरीना मु कनिष्ठ बोतल सिबु हांगतोकायना तौबु मतम असिदि रोबाट अमु केरीदा सुमना हाइरमी बोतल सिंग अदु हांगतोकनु बोतल सिंग असि मनुंगदा न्यूक्लियर बॉम्ब जावरबा तारबदि महम असिदा बॉम्ब पोखाइदुना अखोय लोइना सिरगने हाइरमी अदुबु केरीनदि रोबान हाइरि बुहाई सिंग असि तादबदा बोतल असिबु हांगतोकु मतम असिदि बोतल असिगि मनुंगददि चॉकलेट मचा मचा मैम यावरमी असिना मरम ओबिनो रोबाना केरीदा सुमना हाइरमी कनिस्टर सिग मनुंग यावबा मरुबा न्यूक्लियर बॉम्ब सिंग अदु अतोपा मियोय के आमना हुरानखिबा माले हाइरमी मसिग मतुंगदा केरीगी टीम असिना मखोइगी लाकमिनबा पाइलट सोक्तुन लेरिबा सिग मराकता लाकलमी अदुदुम केरीना एरोप्लेन असिदा पुगदबा पोचै सिंग असिगि लिस्ट असिबु येंबा मतम असिदि एरोप्लेन असिदा पुगदबा पोचै सिंग असिदि लैब असिदगी अमता शिप तौरमदे मसिना मरम ओबिनो केरीना लैब असिदा चंगदु येंबा मतम असिदि लैब असिग मनुंगदा यामना चावरबा बोरा अमा लेरमी अदुबु केरीना बोरा असिबु हांगतोक्तुना येंबा मतम असिदि फिल्म असिग हरकपदा सिखिबा साइंटिस्ट असिगी असिब हक्चांग असे ओरमी अमुकसु साइंटिस्ट असिगी असिब हक्चांग असिगी मबुक्ता जितुमना फोर्खिबगी लंग क्या अमा लेरमी मतम असिदम केरीन लोइना खमंगलमी माकी मखुत्ता डॉक्टर अदुन फोर्खिबा लंग असिगा साइंटिस्ट असिगी मबुक्ता फोर्लिबा लंग असिगा चप मानरमी मसिना मरम ओबिनो केरीन लोइना खमंगलमी डॉक्टर असि अतै कनामदगी पार्टनर ओरमद्रे महांगना हाटखिबा हेडन गे पार्टनर ने हाबसि खंगलमी अमुकसु केरीन लोइना निंगसंगलमी डॉक्टर असिनदि असिबा साइंटिस्ट हक्चांग असि एरोप्लेन हापचंदुना अमेरिका दा पुगने हाइबनी महांगना करिगी पुद्रिबुना हाइदुना असिबा हक्चांगी मबुक असिदा फोलिबा असिगी मनुंगदा महांगना मखुल असि थिंजंदुना लक्थोकु मतम असिदि सेरंग अमगी मनुंगदा मसिंग यामलबा डायमंड क्या अमा यावरमी अदुदम केरीना यामना सावदुना डॉक्टर असिगी मनाक्ता चतुना सुम हाइरमी नंगना डायमंड असिबु लोसनबा सिन मरम ओबना महम असिदाइगे खुसा तत्पदा नतना मियोय क्या महम असिदा सिरे थौदोक पुनम असि नंगना करिगे सुम थोलिबनो हाइरमी अदुई डॉक्टर असिनम केरीदा सुमना हाइरमी ngasi फावबदा आई लुहोंग्री मसिना मरम ओबना डायमंड सिंग असिबा आइना अखोइगे कंट्री दु पुरा मतुंग अदुदा डायमंड सिंग असिबु जोंथोलगा आइगी पुंसीसी नुंगाइना हिंगे हाइदुना खंदुना लाइरलिबनि हाइरमी अमुक्सु डॉक्टर असिना माकी जेट असि केरीगी ममांग लोइना ताबा असिना मरम ओबना केरीदा सुमना हाइरमी येंगुने हौजिगी मतम असिदा अटलांटिका के खा थंग सरुक असि येंगबदा यामना फजबनि हाइदुना महाकी थोंग असि हांगतोक्तुना थोखिरमी असिना मरम ओबना डॉक्टर असि सिखिरमी अदुना केरीनि लोइना खमंगलमी डॉक्टर असिना सिरिबसि महाकु इकाइदुना सिरिबनि हाइना मसिग मतुंगदा केरी रोबाट अमदि डॉक्टर मखोय अहोम असि महम असिदा था तरुक चुमना लैबा तारमी सिना सिउलगा मूवी असिगा अरोबा रमी मयामना मूवी सिम नुंगाइबिरबा तारबदि चैनल असि सुम सोदना सब्सक्राइब तौबिरमु।